Leibak ki oina laining manadaba Nupa Nupi yumban minabada Manipur ahum suba mafam kali. India ki Special Marriage Act 1954 ki matung ina nupi natraga nupana masa masa ki manadaba laining adu onthokpa tawdana yumpan bagi ayaba piri. Hairib ek asibu sobat po oina masa masa ki laining manadaba Nupa Nupi yumban minabada Leibak asigi oina Manipur ahum suba mafam kali. The graphic art haina khanglaba digital platform amana tungan source tagi khomjinba data sizinaduna puthokpa judicial graphic ki matungina laining manadaba Nupa Nupi yumpan mada Leibak asigi oina awang nopokki station ki manung saliba Arunachal Pradesh na sada 9.2 oiduna khwaidagi makokta lairi masigi matuna Sikkim na sada 8.1 oiduna anisuba masum Manipur na sada 7.6 oiduna ahum suba mafam khali. Manipur ki matuna Punjab na sada 7.3 Meghalaya na sada 6.7 masum Jharkhand na sada 5.6 oidi. Naga ki lamkhopjinba security threat ki mayokta FNCC ki khongjing sokolakli tha asigi taraga manga furil naga coordination committee FNCC na thokpa sirol amada thamkiba demand ahum adu mapung pana sokoli haina Eastern Liangmai Naga Chief Chairman Association ELNCCA na phongrakli ELNCCA ki media and publicity sales na press thokpa sirol amada FNCC ki demand adu ipai pusna thamlamba lamda khundari indigenous naga community kudimaki apamba masum collective oiba demand singnari naga ipai pusna Christian ki bilu amasum yoibi ki minungsi yenglaga Burma de ki chalakhiba Kuki kanglu ki miyoi singbu saidangba yahanduna naga sing ki lamda matam khara ki oina den kibani aduba asmasiguma minungsi sibu lana sizinari historical record sing amasum official oiba se sang singna Kuki group singna yelomi naga sing ki territory da sangsinduna yum laushin bagi thabuk leptana thatchatharakli Kuki singi thawong sina thajaba manganba masum khang mangam loidaba territorial aggression makhalamane hanasu lawbe hari yelomi naga singi pai pusna thamlamba lam singda ain kaina semgalibu Kuki lahulup singsu sukem singa masum militant training center singasi India government kutak sidokadabani habi yauna maru ebu wafam kya phongdorakli Hingsa thadukpa haiba hiramda pangthokani toramba mifam Kuki CSO gi marakta manadaba wakhalo leibadagi matam kaktana yaithokre Kuki Jau Council KZC na sindana ngasi tibong peace ground hokiba sai inglising ani kungo humdugi me humdigi Manipur thokliba irang asi lusindana bagi panamda Kuki Meetei Meetei gi marakta khut thanadanaba haibagi matangda khananaba pangthokani hana toramba asoba mifam adu Kuki Jau phurup ki lairiba tungan CSO singi marakta manadaba wakhalo lakpadagi hairiba mifam adu matam kaktana yaithokre ngasi pangthokani hana toramba mifam adu Ministry of Home Affairs MSA na Manipur thokliba irang asibu lusinduna paikhalakliba tungan khongthang singsi saruk amoina Kuki Meetei phurup ki marakta khut thanadanaba haibagi matangda nakalani gi marakta yana warep ama launanaba khanglakbagi matungina Kuki Jau Council na mapungoi pathodang loduna hairiba mifam adu pangthokani haina tawramani adubu ngasi Kuki Jau Council na thadorakpa siolamada hauji Kuki Jau miyam gi marakta leiriba charangnaba nungaitaba serasida asiguma mifam pangthokpa haibasi achumba khongthang ama nati Kuki Jau miyam ga tanaramba tawduna lup asigi maikeidigi asigumba mifam ama pangthoknanaba sem saramba asina Kuki Jau phurup ki leiriba miyamda nungaitaba thokwankiba adugidamak lup asigi maikeidigi hainingai leitana nungaitaba phongtokli haina susiroladuna hairi ahanbada maruiba pawmaina aranba census da yumpham oiraga delimitation tawbi yaroi mitai sing est list salanana ba madi mitop sing halankhina ba campaign chatharagani MMTU Manipur illegal immigrants sing khandokringaida makhalamata gi census amadi delimitation gi process athabi yaroi loinana kumja English singani ga ama amasum English singani ga taraga mathu gi aranba census da yumpham oiraga delimitation tawbi yaroi haina mitai Meitei tribe union gi secretary administration mutum sunamni na phongdorakli loinana aranba census da yumpham oiraga makhalamata gi delimitation tawbi yaroi haibigi marik sumba warol phawba memorandum ama India gi president PM Manipur governor yauna mari lena basingda MMTU gi meketi gi pisin khre hari ngasi major khul leiba Manipur press cup ta pangthok paw gi mifumda mutum suramni na makha taraduna hai census gi mangoina na Manipur khunda sinduna laribi illegal immigrants sing hana khandu Meitei ni east gi phangpham tokpa sakthung kaya mitop singna munduna lauri asigumba makoi gi sakthung munduna lauri basing singa sigi inkhalak liba lairik laisu hairabana ha singa wakhal taba matamoiri loinana minority tarak liba Meitei singbu est list gi holo phurup masa sibu
Constitution ki oibang anglopi yu haina demand sigi matangda restoration of Meitei in scheduled tribe list amadi demand for deportation of illegal immigrants haina mingthonwa miyam gyoeba campaign ama MMTU na July tha sidagi sataba horagani hauzik ladibi illegal immigrant amadi aranwa census singa sida yumpham oiduna census amasum delimitation tawbi yaro habigi ayiba memorandum amasu MMTU na ngasi India gi President Prime Minister Ministry of Home Affairs Ministry of Tribal Affairs Government of Manipur amasum Chief Secretary da ayiba sirol thadno khankri yellow mi Manipuri miyam no census tawdaba madi delimitation tawbur yaning daba madi ayat pipi wapam amataleti tawba tarabadi asuma census ta delimitation tawbiyo haibani census tawdringai da tawbiyo haibani census tawdringai da foreigner illegal immigrants amadi mitop miyan chasing chithadana hana khandok piyo haibani wapam asida laiminari ba kanglu phurup amatana lana lokhom thokti khi mitop khandok tringai da census delimitation chatharabadi miyam gi hau lerakani Kangla Pau editorial India da mi kok thiba population census asi ngalingi matam dagi sathatuna lakli mitop natragana yum kok masing thiba ibisi isam zamna masing thiba nati masina leba sigi hiram kyara soko thorangi thabak thoram sing lokot pada hiana kudong sana bani phangak liba asumba warol masak singi data singa duna lainga ki oina masum lanai mioi kanglup singi damakta hiram kyara sokot pamadi ye phabo prokna bigi yumpham thon batana tana lakadori betunglam satki mipung kudimak sakot an bangam gadori bani ngalinge matamda India ra mi kok masing thibegi thabak sataduna lakli sai sa kya gi mamang dagi hona kokiyalia gi Arsastra Maurya Samas ki Royal Thauda Hen Kumang Sokshin Hanana Bamasum Miam the Gitias Kongot Pangam Nava Taurang Oina Miko Masing Tiva How to Lami Masidanatana Mughal Samas Su Missing TV Satnabi I Akabari Satnalon Sat Iduna Tamami Adobo Sabsaba Madi Mapung Pava Census Asi English Magasani Panga Hum Dragon to the Haudoki Bagalona English Magasani Panga Marfuga Matuidi Hona Sahi Tara Kudingi Miko Masing Tiva Hokibasi British Imperialism gi makhada India gi mafam sin matuna sathaboraki English Magasani Panga Hum Dragon to gi matunda Taraga Mangarak Suba Census ni Aduga Indiana Maning Tamba Panglaba Matunda Miko Masing Tirapa Taraga Terak Subani Say Taragi Wena Sataraka Census Asi English Aniga Taraga Matuidana Marueva Kongtang Weraki Masigi Maruevati Leba Asigi Mapam Kayamok the Missing Ising Isaku Hingalakpa Duga Sakot Pigi Makadan Kumang Sokshalapagulina Leba Asigi Tuan Balangaki Kongtang Lokalaki Masidanatana Hokiba Census Tamawong Maril Tadan State Amada Natragan Amada Asumba Census Taroktabadigi Watu Lantona Demographic Structure da Akai Capiraki Mapa Leibak Himtang Leibak Sindagi Misel Mitop Kya Sangshilakpa Sina Whale Tauda Gilam Maru Oina Parliamentary Amasum Assembly Gishit Local Body Singi Constituency Masing Leptopa Delimitation Saipu Piraktabanati Masina Maram Oiraga Miko Masing Tiba Miampuna Magna Tarai Low Yati Miko Masing Tiga Doriba Langaki Employees Sing Innovator Amadi Supervisor Oina Hapna Mui Singi Taudang Sanale Numerator Sing Yum Tong Kuding Sang Duna Miko Tibi Tabak Lokotaba Data Singatu Sum Namadi Apabam Lakot Labata Leibak Amadi Miam gi kana ba pibangam gadoribani masigi ona taina bada miko masing thiriba duna aige lekai ni khunggang ni haidana yum da sangduna masing thibi gi thabak mahut yum amada natragana sangoi hotel dukan school club community hall laisangna singda table da Pau Lauraga Pangi Ikatara, but as the most census or Ningai, Manipur Hoki be English Singaniga Amagi census Singi district da Oipam Topa, Bart Red Kimataka, Oitolo de Monda, Mission Kain, Hingalaki with the Leibak Yamadi, Miyamgi Asobuatu Oikitabanati, is that Kimiko Kibama the delimitation Gitabak Lak Libasai English and Kunga Pantonava, CM Sari Besikimota, Mitop Sing Hana Kandopamatokte, Mitop conducting Miko Masing Tiva Masum, delimitation Gitabak Satabatarabadi, Asumba Miyamaru Oina. Yellow Missing Tungi Leibak Tamangam the Viki Pibum or Rakada Balabana, Miko Masing Tiva with the delimitation you make the letter. Is there a Sigi Singi district the illegal immigrants in Logi Wang the Sanction Tuna, Kundalita Silakpama, the Tampaki Mapam Karas, Mitop Mian Sassing, Machine Hangdan Ising Isang Hingalaki Vadegi, Yellow Missing the Gimitop in the Massing here and Bigi Watulahi, Masina Marab or Yellow Missing Kankulama the Furuki Saktam Kanjana Bagitama, inner line permit 6 and Hello Hypocolau the Satnabalera Basu, Mapung Pana Tabak
lawkhotpa leitri loina state asida NRC satna hangadabani mitop sing maram damda halan khinabigi akan bihau lairingai gi serakta India government English ngani ga kunga tereta mikok thiba delimitation pangthokna ba thorang toriba sigi mahutta hana state asida NRC satna handuna mitop sing masa khangtokna ba khona ba phurup asigi yellow mi sing kan mangamani kariguma census amadi limitation sa thaba tarabadi madugi mayok miyam gi ho lairak pa yabigi singna ba leita banati mitop tap taba makai thamjilaga mikok masing thiduna delimitation bakthok tarabadi yellow mi singi kankul muthana ba khona ba makhakni kamjongi Royawon Festival the Governor Saruk Yakri Kamjong District Tha Sigi Taraga Terete gi Horaga Taraga Mapan Phabu Pangthok Doriba Tere Subu District level Singsa Royawon Festival the Manipur gi Governor Ajay Kumar Bala Saruk Yakri Governor Ajay Kumar Bala nangasi district asida satuna Grow with Nature haibatim na pangthok riba festival asida Saruk Yakhi ba loidana kaya ka suising da kaduna ningthi jaraba ginger flower am oiraba lai masugi Uyawon Leibak Yankri Governor Kongser Adura local MLA Laisio Kaising Sarugaki Ningthiraba Lay Sahi Kudingi Zulai Thada Laishatamba Laini Thoramadur Wangaladuna Governor Kumar Balana Mapamasigi ecological biodiversity Ngaksiana local Miam Loriva Todang Mutaka Pondoki Luina Mapamasi tourist sport am oina sangot payam na mai pak and Bokam Tamkena Pauks the Makatari Tung the Governor Kumar Balana Kamjong District Headquarters to District Administration, District Level Officer, DLO Amasum, Civil Society Organizations Gimut Sing Yauna Kamjong, Subdivisional Officer, Mipam Amasu Pangtokeri.